Naga Singna blockade tawbagi mayokta Kuki Singna changsilakpa khongjanggi manung channa 57 Mountain Division taba lambi gate thingsinkhrai Kendriya Vidyalaya da tamba Naga amadi maitai yauna furup kayagi mahiroi sing mahi tamba changba fangkhidrai Kuki Singna changsiliba khongjang singi saruka moina hauze Imphal West ki Kanto Sabal dagi LEIMAKHONG da lairiba 57 Mountain Division taba lambi gate thingzinduna thamli ngasi ayuktagi lambi thingkiba sina maram oiraga 57 Mountain Division ki campus manungda lairiba Kendriya Vidyalaya da mahitamba maite amadi naga yauna towan ba furup singi mairoi sing changbangam kidrai Kuki singna get thingzilaba fawba mafam aduda lairiba Indian Army na kumhai yengbagum lairi Madugi mathakta Kuki singna LEIMAKHONG manungdagi thoraktuna Kanto Sabal romda thomjinaba thaurang taure hairi Amaromda Indian Army laina 57 Mountain Division ki campus ta mahai tamliba mahiroi sing changhandaba ki mayokta miyamna Kanto Sabal da thomjin narakrai loinana Kuki sing na tawningbada tawbada Indian Army na yengduna lairiba karigino haiduna pendaba fongdok nakrai